Amcuna realized to save the indigenous people of Manipur haiba chimda haukiba Mars taratagi chatharakpa nifutaruk suba mikap thokpa thabungi saruka ma oina ngasidagi poster campaign changsinba hokre India gi oina yamna apikpa state chingi manungda ama oiriba Manipur da leiriba mitop mianja sing asi achauba state amada hondoktuna lengangna topa state ta makhoigi refugee camp piraga lehenko haina Amcuna phungdokre oza maruina aikogi pangthokliba aikogi realize to save the indigenous people of Manipur haiba team sida pangthokliba mikap thokpa thoram aduga maruina phungdokliba wafam Manipur da leiriba mitop sing atopa state chingda refugee camp tapiraga lehenko haina pulap poina phungdokliba wafam sida ojagi oiba mota kari wafam thambini pangthokliba aikogi camp haitareko asigi sida ojagi oiba wafam kari thambini Sida yamna maru oiba posak singi marakta sijo amuksu khwaidagi haiba wahai ama sinarka most important agenda nena aina thamningi maramdi masida yumpham moiragani aikoina awaba kaya annanga iba aduga even me 3 dagi aikoina ngasi bok thengnari riba tangdu laita da misi mina displacement IDP singi issues ko adagi kana chathok chasni communication whole the fair state amaga oire iba se illegal immigrants ko mito mirancha foreigners mayam singsi da free hand tharo ba aduga makoina yum tang bana kai nai bagi kano ma laksala kanda agor phamma salaga hip salli haibagi role ama laura kanda manipuri kano miyam se tripuri gumna ngasagi singnung manung da tangkhaina bagi maset thar kan chakhaira ga manghan bagi kano do aikoi asida akoina thengnara ibani aduna yam sangbo process ni akoi mamang gi yang alingai matam dagi ko adum kano miyam cha singsi adum changa aga laibadi haugrabani haujala kanda matam gi oina masina piriba impact se awang nong poki oina ibana asam da bokta yam nangan na dam pigi ba leirabani aduna miyam khangba mahirui singi ihau sidi 19 ga mapan da asam da haurabani and then 100 gi mathangi sahi gi kanoni marfu gi matam swai sida matam da Manipur gi suma heroi lup sing si yamamdri ko laitri amatang boram mi haibe ani aduna all Manipur Students Union gi oiba apunba amata oiba Amcu do madugi mahiroi mayam do punjala ka anda haugi ba ihongni sai gi foreigner issue na haibse aduna matam du dani aduga Amcu 1994 gi matam swai sida haiba kano mayam si koigi mejungi adaidaga amuksu kanu tawrakanda kanna honaraga miyamgi apanugi support si tawrakanda ngasai foreigners kanu se ihauji akoina changhingi bani aduna hariba ihong mayam sing adu akoina yumpham mari loi leinara ibani ngasingi realization day na ngasai Amcuna pangtho ibasida hariba makoina yana kiba 1951 da bezarga oikiba mayam sing adu akoina Yumpham moirakanda mitop se khandokadabani habani mitop khandokdana kamaina census tawgodoribano habasi yamna laiba logic ni mising thiba mikop thiba da kamaina IDP singasi ngasai gi karaida yaugduino haibaduni ade akang ai experts su thamida na ngasai gi magi laibundu mikop thi kanda IDP singi ju IDP jingi magi relief camp laiba district singju da ma maming chanjangraga di hana gi oiba district ki mafam ju mangrani di ma automatically ngasai gi magi original mafam du mangrani haibani tajida ko aduna adu manghanna bagi process de tawribra haibagi wahang thole ibani aduna haiba mayam singadugi kana process tu mori gi miyam chuchampu gi miyam ade kangpokpi gi laidiba magi mahani gi kanu chun yimpham oiraga mikop thibagi kanu se akoi gi hanjal na matung da thibana khwai gi phabani maramdi maside laidiba kanu reality GPS palaga magi data mayam khongkala kadaba ka tawgedaba property dagi magi even TV sanga dagi laiba ingongi property ke gi mayam bogda masigi data wang kuntra ga humdoiga hanga kana thigala ka dawribani madde laitre haidana ngasai gi meitei ningthogi maming daga tawra thom suchanpur gi leiba meitei khun mayam do gi kano du meitei amu ta drena haidoribra hai wang asi hainaba yanaba thona ibra kana khalliba mayam sing asini tu mayam du yengbadagi ni akoina census tawdana ga akoi gi kono to census se tawma tawu yaroi hairi jini ngasai NRC tawdana haisini aduna sigma mayam se NRC tawgera tawroira ategi nate akoi di Foreigners Act 1946 amal laigrini bharat ki oina ko sigi Foreigners Act si yamna kano amaru poni masimak ki oi makhada laiba MMN mayam sing si punjala kanda makhada mitop tele hangano haiba sibu miyam gi oi ba kano akoi gi
ꯐꯪꯗꯕ ꯌꯥꯗ꯭ꯔꯕ ꯍꯛꯅꯤ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯔꯨꯞ 35 ꯃꯁꯤ ꯑꯗꯒꯤ ꯇꯨꯡꯂꯝꯆꯠ ꯑꯁꯦꯡꯕ ꯑꯃꯒꯤꯗꯃꯛꯇꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯣꯠꯌꯥꯟ ꯑꯣꯏꯅ ꯌꯥꯟꯁꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯁꯤꯡꯗꯨꯅ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯄꯣꯂꯤꯇꯤꯛꯁꯇ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯃꯃꯥ ꯂꯩꯕꯥꯛꯅꯤ ꯈꯟꯗꯕꯒꯤ ꯋꯥꯔꯦꯞ ꯃꯌꯥꯝ ꯑꯃ ꯂꯧꯔꯀꯥꯟꯗ ꯂꯥꯁꯇ ꯃꯅꯤꯄꯨꯔ ꯗꯤꯃꯣꯂꯤꯁꯟ ꯃꯅꯤꯄꯨꯔ ꯄꯨꯡꯆꯥꯏ ꯆꯥꯏꯕꯒꯤ ꯄꯣꯠꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯔꯤꯌꯦꯂꯤꯇꯤꯅꯤ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯎꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤ ꯇ꯭ꯔꯤꯄꯨꯔꯤ ꯑꯃꯈꯛꯇꯪꯅ ꯀꯔꯤ ꯄꯥꯏꯕ ꯉꯝꯃꯤꯒꯦꯅ ꯀꯩꯅꯣꯗ ꯏꯅꯛ ꯅꯛꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯦꯛꯖꯥꯝꯄꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯅꯣꯔꯠ ꯏꯁꯀꯤ ꯄꯣꯠꯁꯤ ꯂꯥꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯝꯁꯨ ꯏꯠꯁꯦꯞꯀꯤ ꯍꯤꯁꯇ꯭ꯔꯤꯗ 80s and 94ꯒꯤ ꯄꯥꯔꯠ ꯂꯥꯛꯈ꯭ꯔꯕꯅꯤ ꯗꯦꯟ ꯃꯗꯨꯗꯩꯗ ꯅꯣꯔꯠ ꯏꯁ ꯑꯦꯖ ꯑ ꯍꯣꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯀꯥꯟꯗ ꯅꯦꯁꯀꯣ ꯒꯥꯏꯅ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯨꯗꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯒꯥꯏꯅ ꯂꯤꯡꯈꯠꯂꯛꯇꯅ ꯅꯣꯔꯠ ꯏꯁꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯃꯤꯇꯣꯞꯀꯤ ꯏꯁꯨ ꯂꯥꯛꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅꯁꯨ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯅ ꯀꯂꯦꯛꯇꯤꯚꯂꯤ ꯍꯧꯖꯤꯛꯇꯤ ꯑꯀꯟꯕ ꯏꯍꯧ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯦꯟ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯦꯟ ꯅꯠꯇꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯗꯨꯕꯨ 1951ꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯏꯟꯗꯤꯖꯤꯅꯁꯀꯤ convention or indigenous peoples UN की convention जी India जी still ratify through the signatory oidribaga sikari legi gaina koi yengjin bas changi the draft declaration on the rights of indigenous peoples 1995 ka su United Nations ki legi mayam singi provisions singi yengjala kanda akoi issues mayam je masida detection and deportation gi hojik pura mayam se pikhraba Manipur da leibe yaroi haibani mai di mayam si mayam leigre koi khangabani data leigre clear oire census mayam gi report ki ja koina khange aduna hari mayam singa se Manipur da lehan badi yaroi da ko aduna atop mapang gi lam aso state sing ta madu putho ga madu detain to godo bani aduga samaya makoi gi Indian national and international law gi makha treat to godo bani haibani adu unnecessary Manipur da maduna thomjel kan mani political social economic and social and cultural aspect mayam do pulap makoina parasitic role ama lawra kan last ngasai gi yosan bagi kanami am soidana mang da tare haibase masini ekoi ne ngasi filter se masida gi kan ba haibase di ekoi kanuni ngasi maki tongja yadra thaudang ni maram di lakadari sai su mayam se hingauna bagi damaktani aduna ni sibaki dana mayam changjel kadoni changjamina si changjamina wala si aduna masi constitution yaba poni foreigner laihan biganu haibani asengba akoi right citizen katang taraba adu gidamakta asai gi NRC or then foreigners act 1946 ki makala fazana madi implement or kanda mitop khantok ra matungda leiba matungda census tawra matungda election ki process taw khodo aduma changchel u haibani madu natragadi aduna akanba ekoi realize tawnaba it's time for realization not only people miyam khaktangi iho changnya madu natabada government of India government of Manipur sumatu realize tawbagi matam oi haibase sumai thamge ko thagache oja makhata na mulak chage